Yang tabiri khaipuno pu image TV na taram okjabaga loinana Rajesh Kumar na khurumjari ngasigi maruiba pauda Library and Information Center Kaksingi kunmangarak suba award lantopui thoram pangthokre Tentha Police Outpost BSF thamgani haibagi mayokta miyamna khongjang changsin khre Arunachal Pradesh ki Nahar Lagunda numit humni chathagadaba Manipuri Short Story Society India ki kuntha suba General Conference amasung Short Story Festival 2023 ngasi haudokre loinana Manipur Youth League Mayol gi lamsang khongchat ngasi kumbi miyamna taramna okre mapung pau lobirasi Library and Information Center Kakchingna Mithoi Mihelaba Mahiroi Singh Amadi Tongan ba Hiram Singda Mithoi Mihelaba Singda Sahi Kudingi Leptuna Piduna Lakpa Award Pibagi Thorongi Kunmangarak Suba Lupa Pudong Thoronga Mai Lenana Award Lantopui Thorongasi Center Sigi Mipun Sangda Pangthokre Sahi Kudingi Oina ISSLC Examination gi Makok Taba Mioida Piba Governors Award Kakching Library Award Sahi Asigi Oina Bosem Loba ISSLC Examination 2023 da Manipur Pumbagi Oina Ahanba Position Pangkraba Yangkom Parai Hanbada Kusinakre Ngasigi Award Lantopui Thorom Aduda Governors Award Kakching Library Award Yauna Tongan ba Lam Kayada Donor Kayana Katpa Award Kunmari Mio Yankai Tarukta Lantoki Ngasi Atai Award Pangkrabasing Adudi Bosem Loba ISSLC Examination 2023 da Kakching Center gi mark khwadi wangna Panglakraba Mahiroi Anida Piba Manana Panjobam Gaurahari Award ki ahanba mana ISSLC Examination 2023 da Manipur Pumbagi Oina 23rd Suba Position Takibi Norem Rosiliada amasung Anisuba Manana Mayang Lambam Zayada Kosinaki KSS Sanajauba Amurema Award na Ipaugi Lamda Kha Maikaida Achoba Thodang Loriba Image TV Kakchingda Academic Career da Piba Katrimem Ibuhol Award na Manipur University da History da MA da Gold Medal Panglakraba Laishangthem Rosita Amadi Manipur University da Master of Physical Education and Sports Science 4th Semester Examination 2022 da Gold Medal Panglakraba Sukham Mirabaida Kosem Lower Class 12 ki Examination da Science amasung Commerce Stream gi Topper da Piba Manak Hetimem Kulachandra amasung Siza Award na Manipur Pumbagi Oina Higher Secondary Examination da Science da Ahanba Position Pangkibi Ria Thoksom Amadi Commerce da Ahanba Takibi Rajbindra Naurem Anida ISSLC Examination da Kakching Center ki Makok Taba Mahiroi da Piba Naurem Ganga Singh Award na Manipur Pumbagi Oina Kulumdoi Suba Position Panglakrabi Naurem Rosiliada MBBS Tamnana Bakhalaba Kakching gi Mahiroi Singh da Piba Yangkom Yaima Singh Medical Scholarship Award na Naurem Dhanasri da Yangkom Yaima Singh Medical Award na Khetrimem Pratima Khetrimem Sanatamfa Naurem Alit Kumar Amadi Mayang Lamnam Debarani da Kusinaki Naurem Amuba Singh Teacher Award na Thabaktagi Pothakraba Oza Nomaitem Anganghalda ISSLC Examination 2022 da Kakching District Center Singdagi Makok Mathang Takraba Singda Piba Mana Naurem Niranjai Memorial Meritorious Award na Ahanba Position da Khetrimem Lucky Devi Kani Suba Position da Kumokcham Sylvia Loinana Ahum Suba Position da Sorok Khaibam Srinivas Amadi Sapam Maniratan da Kosinaki Kosema Lobo Class 12 ki Arts Stream gi Makok Tarakraba Piba Mana Marangthem Toyaima Memorial Award na Puspa Naurem da Sana Khotna Bagamari Lenana Hiram da Piba Mana Dr. K. Stratton Memorial Sports Award na International Football Player Naurem Priyanka da ISSLC da Kakching Center ki Topper Ani da Piba Mana Yangkom Nimai Memorial Award Patrika Khetrimem Akas Moirangthem Amadi Thoksom Silki da Oza Achoba Merit Award Amadi Naurem Rakesh Commemorative Award na Naurem Rosiliada Kusinaki Art and Culture da Piba Naurem Bhuvan Memorial Award na Manipuri Jagoi Lamda Khetrimem Kunjalata da
Naurem Bhuvan Memorial Award Commerce Industry na Motor Mechanic Mayang Lamung Kojenro da kusinaki Best Farmer amadi Best Mother da piba Numaithem Kokngang Singh Maipak Devi Memorial Best Award na Mathang Sitna Naurem Achou Lomi amadi Khetrimem Ongbi Naurem Ningol Leiren Devi da kusinaki Naurem Nilchandra Memorial Award Singna Naurem Jennifer Yengkom Natasha Yengkom Asina amadi Dhanaraj Numaithem da Yengkom Iboso amasung Tanau Best Manipuri Pony Farmers Award na Nilu Rajkumari da Bosem na logo SSLC exam da ani suba position na piwa mana Thambal Maipak Memorial Award na Omega Chanu Wangkhem amadi Venus Life Rakpam Anida Bosem na logo SSLC exam da ahum suba position na piwa mana Mayang Lambam Ratan Singh and Family Award na Ophelia Chanu Ngangom Susitra Thokshom amadi Sylvia Mutum ahumda SSLC examination da Kaksing Center da leiba lengaki amadi aided school singdagi first division da mai palakpa mahiro singdagi makok matang tarkar sing da piba mana Liching Lambi Award ta Khumukcham Surnala Devi Mayang Lambam Manda Devi Naurem Paikomba Wahengbam Thoi Devi Moirangthem Mamta Mayengbam Gitasna amadi Pukram Selida Kusinaki Khetrimem Abir Singh and Salam Iveton Devi Award for Best Reader na Yumnam Loving Sanda Yengkom Mahendra Singh Award na Patricia Khetrimem Naurem Sobiniti amadi Khetrimem Kisanda Kakching District tagi SSLC exam da position Phanglakhraba Singhi Manungda Kakching District ki oina Mari suwa position dagi haurga makha taba position Phanglakhraba Singh da piba mana Mayang Lambam Khonem Ba Singh and Tamphadon Devi Memorial Award na Naurem Rosilia Thaunaujam Devika Mayang Lambam Surjakanta amadi Mayengbam Anil Kusinaki Ngasigi mana lanthopagi thoram aduda Dem University ki Vice Chancellor Professor Numaithem Raj Mohana athoiba mitung RIMS Jenimski retired Chief Librarian Dr. and Giridharina Akhanaba mitung amadi Library and Information Center Kakchingi President P. Sampana Thormapu oina saruk yaki Kangpokpi dagi Imphal tapna purakpa medical equipment boxing kukina pharo matung mai thadok tuna mangantaan khre hari thadok asi ngarang numidang athengbada Imphal tamna puthorokpa medical equipment boxing kuki purupki miyoi singna Kangpokpi Thomas Ground mamangda maitei singi pot ni haiba khangbadagi mai thakibani hari mai thaduna mangantaan khraba polam sing hujik phawbagi oinadi kanagino mafam kadai da pugadoribano haiba chap chaba khangba ngamdana leiri Manipur da me ahum dagi thokliba kuki amadi maitai kanglup anigi lan asida iramdam kanhana gudamak chomthorakkiba langsai thauna Manipur gi thabak thorambu mioi kayana thagatpa madi puning thogatpa phongdolagli hairiba puning thogatpa gi saruk ama oina ngasi changangai makha laikai chaukat khongthang lup amadi maira paibi airport ki mihut singna Kakching Lamkhai da leiba langsai thauna gi office ta laktuna lupa lising manga gi mateng panglamki Thasigi tang taratret Manipuri Chief Minister N. Biren na Silchar da lakpada Manipuri amadi Bisnupriya ngasidagi punba yare haibopam asi Manipuri Youth Front of Assam Maifana thamoi chokna pendaba phongdoli Manipuri Chief Minister na Assam da khundariba Manipuri Singhi ihul khangdana hekta lakthok pirambasi aikhogi laibak thibani Manipuri Chief Minister na laibak kangkhong saiduna Leiringai cherak chida Assam gi Manipuri singda amuk kangkhong sainanaba pur masel gi marakta irang thokna naba hona birambasi Assam da choina kundariba Manipuri singna akanba mawongda penaba phongdolakli Manipur leriba Bisnupriya singdi masana masabu Bisnupriya ni haikidre aduga Assam Tripura Bangladesh da leiba singdi Bisnupriya ni haina hojik chu khangnari aduna Chief Minister Birena Khangjinba fai madudi Bisnupriya haiba zat asi kaidonungdasu Manipuri aikhoiga punsinba yaroidaba kanglup amani adugi su matakta Assam da choina kundariba Manipuri singbu Assamese Manipuri haiba mingthol ama aikhoida thonbirambasi
मणिपुर की चीफ मिनिस्टर अमा ओइबगी यामना चानदबा वफमनी मणिपुर लेरिबा फुरुपसिंग असिदा मणिपुरी नागा मणिपुरी कुकी मणिपुरी तांखुल हाइना सखंगबा यागदरा हाइबसी हाना खंथबियु अखोय असम दा लेरिबा मणिपुरी सिंगसी असम गे यलहौमीनी मणिपुरी मैतै ओइना अदुम लेजगे मणिपुर असी असम दा खुंदारिबा मणिपुरी सिंग लेरमद्रबदी ngasi मणिपुर लेरमद्रबसु याय हाइना मणिपुर यूथ्स फ्रंट ऑफ असम वाइफागी सेल अमना फोंदोरली थौबाल डिस्ट्रिक्ट की टेंथा मखल अमतगी सेंट्रल फोर्स थंबा यारोय टेंथा पुलिस आउटपोस्ट स्टेशन तौदुना लेबा बेसेप अथुबदा लौथोउ हाइना ngasi टेंथा अपुनबा लुपना सिंदुना वकत मफम चथखरे टेंथा दा चथखिबा वकत मफम अदुदा सरुक याकिबि टेंथा अपुनबा लुप की प्रेसिडेंट मोरांगतेम सनातो बिना फोंदोरपदा टेंथा पुलिस आउटपोस्ट थमलिबा सेंट्रल फोर्स थंबा यानिंगदे मियाम की अपाम मतुंग इना लमदम असिगी लेंगांगना अथुबदा लौथोपियु करिगुमा लौथोक्तबा तारबदी मखल मखा कया की खोंजंग संसिनगनी हाइखि इरांग लेतबा टेंथादा सेंट्रल फोर्स लेबे यारोय चिंगतम अनिदा मानबा मित्येंगदा येंगबिउ टेंथा प्रजागी अयाबा यावदना टेंथादा सेंट्रल फोर्स लेबे यारोय हाइना थाबा प्लेकार्ड सिंग सिनखि अमरोम थासिगी कुनितोय दे एसपी थवालना थोलकपा ऑर्डर अमना थवाल निंगुमम पुलिस आउटपोस्ट 99th बटालियन बेसेप ए कोइगी प्लेटून अमा थमलगनी हाइरिबा असिगी मायोक्तंग असि थवाल निंगुमम दा मियाम गयबा मिफम अमा पांगथोकपगा लोइनाना खोलाव कया लाउदुना खोंजंग चथखरे थवाल निंगोंबम अपुनबा मैरापाई बिलुपना सिंधुना चथखिबा खोंजंग अदुदा मियामना निंगोंबम पुलिस आउटपोस्ट मखल अमथगी सेंट्रल फोर्सेस थंबा यारोय एसपी थवालना थोकिबा ऑर्डर अथुबदा हंदो उ हाइबा खोलाव सिंगलावकी थोकलिबा लेबाकी इरांग मरक असिदा लाउथोलखिबा पामदबा थौसिल थौरांग कया असिगी मायोक्ता संगसिनबा खोंजंगदा थवाल माइकैदा लेबा क्लब सिंग मैरापाई बिसिंग अमदी अते ऑर्गेनाइजेशन सिंग नसु मतेंग पांगबिउ हाइना थवाल निंगोंबम अपुनबा मैरापाई लुप की सेक्रेटरी इरोम सुवासिनी लेमना फोंदोरली हौखिबा इराय नुमिता इम्फाल ईस्ट डिस्ट्रिक्ट की तखेल लगी मफम अदुगी मैरापाई अमसुंग पांबैना लुसिंगबा यूएनएलएफ ना फागलकपा मसिंग यामलबा युंगांग अमसुंग बियर ngasi यारिपो की एक्साइज स्टेशन की ऑफिशियल अमदी यारिपो पामो लेकाय अमसुंग केक्रू की मैरापाई लुप की इमा इबल सिंगना थुगाइदना महनख्रे यारिपो एक्साइज स्टेशन की ऑफिस कॉम्प्लेक्स पांगथोकपा युंगांग अमदी बियर थुगाइदना महनबा अदुदा सरुक याखबा यारिपो एक्साइज स्टेशन की ओसी इंचार्ज पांगबम रंजितना पाउमी सिंगदा फोंदोरपदा ngasi थुगाइदना महलिबा युंगांग सिंग अदुदी रॉयल चैलेंज बॉक्स त्रामाथोय रॉयल स्टेक बॉक्स अनि मैकडुअल बॉक्स अमा ऑल मंक बॉक्स जंखै हुमदोय किंग फिशर बेयर बॉक्स अहुम टर्बो बॉक्स मरफुटातरे बडवाइजर बॉक्स मरी अमसुंग अपेयर बॉक्स अनिनी पुना बॉक्स चामगा हुमरा हुमदोयनी मसी लोकल मार्केट पुना लुपा लाख तरा लिसिंग हुमरा माथोय शुपना सात्रुकनी हाइबो फम थमलखी महान मखाताना असिगुम्बा मयाई काबा निसागी पोलम सिंह फगत नबा होटनबदा मैरापाई इमा इबेल अमदी क्लब ऑर्गेनाइजेशन सिंगना पुलिस अमदी एक्साइज डिपार्टमेंट पु मटेंग पांगबिउ हाइना अपील तौखी मणिपुरी शॉर्ट स्टोरी सोसाइटी इंडिया अमदी मणिपुरी वेलफेयर सोसाइटी ऑफ अरुणाचल प्रदेश का कुसमनदुना ngasiदगी हौदुना अरुणाचल प्रदेश की नहरगुनगी स्काउट गाइड की कॉन्फ्रेंस हॉल दा नमित हुमनी चथगदबा मणिपुरी शॉर्ट स्टोरी सोसाइटी इंडिया की कुंथ्रासुब जनरल कॉन्फ्रेंस अमसुंग शॉर्ट स्टोरी फेस्टिवल 23 हौना बिमटुंग इना मणिपुरी शॉर्ट स्टोरी सोसाइटी इंडिया की प्रेसिडेंट लाइशोम गुलाब सिंह अमदी मणिपुरी वेलफेयर सोसाइटी ऑफ अरुणाचल प्रदेश की प्रेसिडेंट एल सुकोन सिंह ना सोसाइटी की फिराल सिंहतुना थरम हौदोकी लोनना लेखिद्रबा सोसाइटी की लुचिंग सिंह अमदी हौखिबा मे अहुमदगी हौरखिबा हिंसागी थौदोक सिंह मरम ओइरगा लेखिद्रबा मितै इचिल नाउसिंग मफमदा हाइकत लेकत तमदुना इकाय खुमनबसु उतखि थरम मखा चथरकपा ओइना मणिपुरी शॉर्ट स्टोरी सोसाइटी इंडिया की प्रेसिडेंट लाइशोम गुलाब सिंह मणिपुरी वेलफेयर सोसाइटी ऑफ अरुणाचल की प्रेसिडेंट एल सुकोन सिंह अमदी चीफ एडवाइजर मोहन सिंह ना प्रेसिडेंट मेंबर सिंह ओइना दाइस फमखि
अहानबा मिफमदा लुप की वारी मसागी लाइरिक अमदी मथंग मथंग वारी मसागी लाइरिक अहुम अमसु फोंदोखी लोयना मणिपुरी वेलफेयर सोसाइटी अरुणाचल की 2024 की कैलेंडर अमसु फोंदोखी लुप असिदा नौना पेट्रोल मेंबर ओइबा तरा दसु मेमेंटो पिदुना इकाय खुमनकी थोरम अदुगी मनुंगसन्ना शॉर्ट स्टोरी सोसाइटी इंडियाना चकनायरबा अइबा कोनसम विनोद बिहारी की मफम राजकुमार सिटलजी लाइफ टाइम अचीवमेंट अवार्ड 2023 अमदी सकनायरबी अइबी खैत्रिमेम सुबदनी की मफम मरांगथेंग ओंगबी थियाम निंगोल मधुमती निंगसिंग मना 2023 पीदुना अवांग बथाकता इकाय खमनब ओतखी बीमाबती थियाम ओंगबी एडिटर ओइबा सोसाइटी की खोमजिनबा वारी मसागी लाइरिक पुंसी अमसुंग खोंचत हौनबी मतुंग इना मिया मांगदा फोंखी ngasi thoramgi anisuba tangkakta leipaki thakta wari masa pabagi thoram ahanba tangkaki oina pangthoki thoram adu society ki vice president Mohan Singh amadi society ki executive member Singtham Ongbi Subadani anina punna mifam mapu oina saryaki thoram du Dr. Ngangom Ekasini Devi retired principal Norem Birhari College Khunrak Pamna moderator oina saryaki Regional Institute of Medical Sciences RIMS ta thabak hapada senja thumja kya tawre haina miyam na ngangnariba asigi chapchaba achum aran adu khangdoknanaba ngasidagi thigatpa hore haina Socialist Students Union Manipur gi President S Yaimana Phongdrotli hiram asiga mari leinana ngasi lalambungda leiba lup asi office ta pangthokpa pamisinga unaba amada Yaimana makha tarduna set asira leiba miyam asi hokiba sahi खरा असी कोविड-19 अमदी कांगलुप की इरांग नमरम ओइरगा खम थेंगना वानरे मियाम के अवाब क्या असिगी यंगलगा लुप असिना ngasiदगी हौरगा लाकदब सही असिदा स्टेट असिदगी अरुबा लाइना अमा ओइना नारकलेब करप्शन अमदी ड्रग की लाइना असि थिंगननब थबक क्या तौरगनी करप्शन थिंगबगी अहानब खोंथांग ओइना रिम्स हॉस्पिटल दा हौजिक तोंगान थबक लौबदा यामलबा सेनफम लौरे हाइना मियामना ngangnariba asigi achum aran khangdoknanaba khut thaba hore loinana hiram asigi matangda India ki Prime Minister amadi Union Home Minister da achum aran adu yangsin binanaba wakat lagani masigi makha tarakpada lup asina lenga ki tongan ba department singna lauba aran ba singi matangda su makha tana thabak tawgani haiki amaram da drug ki issue asidasu lup asina lakadaba chahi asida tongan ba thabak kya tawragani loinana nahal Imphal iski takheldagi miyamna yamlaba yungang sing phagathiba adugi matangda lup asina thigatlubada yungang adugi mapu adu lenga ki phamnaiba amagi imung manungki miyoi sing oiramba asisu lup asina hakchinna lowi asigumba thawong asina drug thingnanabagi matangda lenga asina thamoi sengna thabak tawrakani haibagi thajaba manghalle haiki इबा थोदोबा थोकसी मियाम न ngangnaribasi chumba yabagi adugumba figam kharada adumak tawa fangi mai ku fangi hariba thodoksigi matangda aikoi mari leinaba PMO office amadi mari leinaba ministry da aikoi aiba chero thaduna hariba senja chumja sigi matangda tizin binabagi damakta aikoi aiba chero thazagani मणिपुर थोकलिबा कांगलुप की इरांग असिना मरम ओइदुना आर्ट की लमदा मियाम गे सेवा तौरिबा मिपुम खुदिंगदा अवाब कया मायोकनदुना लेरुरबा मतुंग ngasi मियाम पुंदुना वारी वताई सानबगी तंजा अमा पांगथोकपा ngamba asi yamna nungaiba fawi haina National Film Award Oken Amakchamna haikre wafam singasi Manipur Film Journalists and Critics Association amadi the Manipur State Film Development Society na kusam naduna Palace Compound da leiba Manipur State Film Development Society gi preview theater and film acting haiba hiram sigi matangda theater gi lamda Sakanglaba director actor film actor Loitongbam Dorendrana piba lecture program aduga mari leinana phongdokhibani mahakna makhata aduna hai ngasi pangthokliba lecture program asi mahiroi amadi staff sing punna saruk yabagi tanja piduna miyamgi suti oiroidaba numit amada pangthoklamba tarbadi hen mapung fawa lecture program ama oiramgani
Manipur Film Journalists and Critics Association MFJCA amadi the Manipur State Film Development Society MSFDS na kusam na duna asigumba thoram ama pangtorakpa asi yamna thagatningai ni hainasu phungdoki 지금 이제 그다음에 있는 것이 내가 유니버시티 가도 그럽니다. 일단 pensinya bakal di Nigeria itu bangsa untuk saya itu wajib di karena men theater sih harus itu men subjat lagi macam ni karena ni lagi ya kala masih mau nak isnau ya untuk kita untuk masih Aisyah itu dia nu wajib ada sesuatu tu Adau langon gi sakti shanti gi paujel puga Manipur Youth League Mayol gi lamsang khongchat ngasi Bishnupur district ki kathangba saruk kumbi kendra yausilaktuna kendra asigi mafam kayada lambi da tholaktuna masing yanlo mioi kyana yai phathoni piduna taramno okhibaga loinana mitei furup kannanaba amato oina lepinanaba gi firepsu laminakre thasi kundagi mitei singi asengba laifamlen ama oiriba Imphal gi Kangladagi khongsanba haurakhiba numit kumathoi ni chupna chatkadaba lapsang khongchat ki ngasi mangani suba numit asida sagang kaithel da ahing yarektuna leiriba ima ibel sing nasu taramna oktuna khongchat loi singa awa nungai mitei frup kannanaba pumen paumenaki tungda khongchat loi sing adu wangu parking da lamdamdugi miyamna oklaga makhatana laklaga Manipur Turel landuna Kakching district sangsinduna sugunu kendragi wangu laifam LYA da ngasigi oina lamthungpham oiki hayeng makhatana sugunu da laklaba matungda wangantabi yoksingani hari khongchat asiga mari leinana Manipur Youth League Mayol gi convener Assam Prince na wafam kayasu phongdoki Haukyome ahumdagi hauduna Manipur da thokliba kangluk irang asida thawai katkraba singi mafam da ikai khumnaba utpo oina haikat laikat tambagi thoram ama ngasi Bishnupur district ki manung chana leiba thamna popui community hall da pangdokre ibadau thangjing committee amadi phamnaiba lochang thamna popui na sinuna pangthok bia haikat laikat tambagi thoram ga mari leinana committee asigi secretary M Amuthoi singna phongdok khibada thawai na pontha pikraba athoba singbu ikai khumnajari sahi khudingi poinu thagi manungda thamna popui khungangi oina ibadau thangjingi chaknau tangba thoram chauna pangthokpani adubu sahi asidadi leibaki irang asina maram oiraga Laigi luk ahung khak challaga mamingtagi oina pangthokle mathang sahidadi kangluk ki irang asi lochinduna hanagum nungsi chanana hingminnabaga loinana laigi mathau mangamsu mapung phana pangthokpa ngamnanaba isorda thaunijari haiki Chatliba thasigi tatu amadi taratreta Mixed Martial Arts Federation of India na sinduna Maharashtra gi Mumbai da numit nini pangthokiba MMAFY Combat Sports Festival 2023 da gold medal lauraklaba Laisram Lakhan Khabam Maira Faibina ngarang taram okre Hairiba festival asida keji humpunitoi makhagi category da Lakhanna Jammu and Kashmir dagi lamba amabu maithiwa piram laga gold medal laurakibani Lakhan More ward number 3 tagi Laisram Rakesh amadi Purimagi machanupani hojikna Manipur da thokliba irang asida lanjenlak tuna mahaki imungi mioising wangkhai high school relief camp ta changapam lawduna leidi Lakhanna Imphal da thunglaba matungda mahaki apokpagi horpham oiriba Nambol Kendragi manung chanba mahaki mapa pokpi Mabok Laisram Manglembigi Laifam Oiriba Khasanjembamgi Khunjasingna Kul Asida Taram Oki Khasanjembam Marapaibigi President Naurem Bimolana Luchingduna Khunjasingna gold medalist Lakhanda Laiporeng Sibiduna Kudu Posing Piduna Poning Thawatki District Administration Bishnupur na sponsor tauraga Amapa Academy Moirang sinduna November taramanga dagi hauraga tha ahum chumna chathagadaba Bishnupur district ki relief camp singda leiba chahi taruk tagina taranipan fawgi manungda leiba nupi amadi nupa yauna angang marfu marina saruk yaduna football coaching camp ama Moirang
Sengai Lampakta Pangthokliba coaching camp aduda Ministry of Home Affairs ki ex Gazette officer Larry Asa Jyoti su laktuna yengchilakki Larry Asa Jyoti na phongdorokpada relief camp da leiba angang singda asigumba football coaching class piba asigidamak district administration Bishnupur amadi Amofa Academy bu thagatpa phongdokki sports pu hena promote tawduna state asida santi purakpa oishano haiki by the relief camp by FOMSA Academy. So Moirang College Block A relief camp talaiba Kiam Kajal Kobi football coaching asida saruk yarbi nupi amana phongdorokpada football coaching asida saruk yaba phangbada yamna nungaiba phawi football sanaba asina relief camp da wakal nungaitana leibagi awaba kharadi kokpangami depression leiba fai haikibaga loinana coaching asida tapitambiriba oja singbusu thagatpa phongdokhi na maram oraga aikoida kaada dum leiraga awaba mayam dum khanjana leiba mayam do asigi bolse kitang sanara kanda aikoida free feel oiba aduga depression su leitaba oiba ano bamaru mayam su tinaba phange aduga saragi mati masu khoisu skill ano ba enhance oraga adum nungai dum hawe khoi sar hoi mayam se dum thaga jale Bahujana Sahitya Academy National Committee of India na sahi khudingi tongan ba hiramda hitoi chingthoiraba mioi sing khalgatuna BSA National Award piduna lakpa adugi manungsanna handak sahi 2023 gi oina suk Manipur State Bahujana Sahitya Academy na sinduna award presentation cum felicitation ceremony gi thoram ama ngasi Manipur Press Club Imphal da pangthokre award yanthopogi thoram aduda Imphal West Jilla Parishad ki upadhyaksya Dr. Laisram Bobby, Public Works Department PWD ki retired Chief Engineer Noaithem Noren, Malayam ki Lupki President W. Amuso Maitei Nambol El Sanoy College ki Assistant Professor Dr. Salam Santibala, Smart Security Service Teragi Secretary Laimayum Pratap, All Manipur Bar Association Amba ki President Advocate Puyam Tomsa Maitei Amadi Bahujana Sahitya Academy Manipur State ki President Dr. Panjawam Lana Jitna Matang Sina Chief Guest President Amadi Guest of Honor Oiduna Saruk Yaki Thoram Aduga Mari Lainana Imphal West Jilla Parishad ki Upadhyaksya Dr. Laisram Bobby na phongdorokpada Laibaki Chiraba Tanpham Asida Tangai Fadana Tawdaba Yadaba Amagum Chahi Khudingi Bahujana Samajda Sinduna Tongan Bahiramda Mathona Laina Hotnaba Kanba Chahi Amadagi Chahi Ama Fawada Angamba Thakta Hotna Duna Lakiba Mioi Sing Khangatuna Achievement Award Sing Yanthokpagi Thoram Asida Saruk Yaba Phangjabasi Yamna Nungaiba Phawi Ngasi Manipurda Mioi ke Award asi Phanglakpa asimak lamdam asigi Yamna Chokthok Chaningai hainasu phongdoki Imagi Kaitel haina mingthonba Tongbram Amarjitna Iba Saireng Lairik Ama Manipur Press Club ta Phongkre Sahitya Thopanglup Satholup na Sinduna Pangthokiba Thoram Aduda Manipur Sahitya Parishad Imphal gi Longjam Joychandra Sahitya Academy Awardee Sarat Chandra Thiam Amadi Sahitya Academy Awardee Arambam Ongbi Memchaubi na Thoram Mapusing Oina Saruk Yaki Aiba Tongbram Amarjitna Haikibada Lamdam Asigi Ima Kaitel Haina Laiba Kaitel Asi Lamdam Asigi Mama Oibisingna Machabu Mi Oinanaba Semba Matamda Kaitel Asidagi Achauba Mateng Lauribani Masida Kaitel Asigi Oiba Nungsiba Kaya Ama Uba Pangjarki Maram Asina Kaitel Asigi Maramda Karigumba Kara Iningba Paurakpa Amadi Kaitel Asi Aikoi Isana Ngak Sagadabani Haiba Paujel Ama Miamda Piningduna Asigumba Saireng Asi Ikibani Makatana Hojik Thokliba Lal Asigi Matangda Su Saireng Kaya Ikigani Haiba Wapam Phongthoki Sanatombi Angomsan Translate Toba Editor na Barjakanta Namairakpam na Oiba Aduga Project Manager Niki Chandam na Oiba Pumna Makpu Harau Tayam na Bharat ki LGBTQI
कांगलुप अमदी मखोई मरक्ता लेनरिबा मरिगी आइन अमदी थौसिल हाइना मिंथोनबा इंग्लिश तगी मणिपुरी लोलदा हंदोकपा लारिक अमा ngasi ऑल मणिपुर लेजिस्लेटिव असेंबली दा फोंख्रे थोरम अदुदा LMS लॉ कॉलेज की प्रिंसिपल डॉक्टर एन प्रमोदना LGBTQI की इहो असी लेबाक असिदा यामना थेंगना लाकिबना मरम ओइरगा ngasi मक्सु मानब मित्यंगदा येंगबा ngamdana लेरी लेबाक असिदा कुमदा 2018 दा लाकलबा मतुंग 2010 दा आइन सेमखिबनी लेंगाकना आइन कया सेमलबसु मियामना मानब मियंगदा येंगबा ngamdrabadi adumak aremba tagani IGBTQ सिंगबु मानब मियंगदा येंगदुना पुन्ना लेमिनगे हायरबदी मियामबु वकल ताहनबा तंगाई फदे लेबा असि ओइना अहोंग बक्या पुरक नबगिदमक आइन गी लमदा सुप्रीम कोर्ट लेरी तोइना पार्लियामेंट की खुथांगदसु अहोंग बसिंग थबकदा ओथोकपा यारिबनी अमरोमदा लेंगाक अमदी आइन सेमलिबसिंगना फनायामना अफबा लो सेमलबसु मियामना वकल ताद्रबदी पुन्नम अरेम तागनी LGBTQ सिंगना थेंगनरिबा खुदोंग चादबसिंग पनबगी लोइब नाइरोय मखोइबु मानब मिजेंगदा येंगदुना अखोइ पुन्ना हिमिनबा मथौ ताइ पुन्ना लेमिननबा होटनबदा अखोइ खुरिंगी लौफद्रबा थौदांग सिंग लौमिनसी हाइखि मणिपुर में अहुमदगी हौरगा थोकलिबा इरांग असिगी निनी सुबा नुमित हाइबदि मे मरीदा इरोय सेंबदा थोकिबा लाइबक्तिबा थौदो अमगा मरी लेनना इरोय सेंबगी अकोइबा कुल सिंगदा ngaihak laitana CBI na yum khudingi miyoi sing kaukhatuna investigation chathariba asi yaningde tawbiganu investigation tawge hairagadi sing amadi tam animakta chap manana investigation tawbiduna achumba while puthopio haina iru semba apunba mera paibigi president thongam ongbi indrapati na phongdokre CBI na chatharliba thong kaya asibu yaningda phongdok laduna ngasi iru semba apunba mera paibina sinduna iru semba da pangthokiba wakat मिफम अमगा मरी लेनना महाकना वफम असि फोंदोखिबनी महाकना मखाताना हाय तंपाकी मफम कयादना CBI ना हंजिन चंगबा अदुगा चिंगदना चंगबा ngamdana lei asigumba manadaba लो लेबगुमना तौरिबा असि तौबिगनु मे मरीदा सेंट पीटर इंग्लिश स्कूल दगी कुकी कुनमंगा फावबा कंदुना पुलिस तचिनखिबनी पालिबा सेंट्रल एडमिनिस्ट्रेट गवर्नमेंट ना इरांग असि लोचिनबा मिजेंग चंगरिबा असि संगीदुना अथुबदा इरांग लोचनब होनबियु सिंगी लम सिंगदा तसेंगना सेपरेट एडमिनिस्ट्रेशन पीक्रे हायरगदी सेंगना अदुम हाइबिरो लोइना मैतै फुरुकी ओइना हौजिक फावबा फंगदना लैरिबा मियोइ सिंग अथुबदा फंगनबियु हाइना लेंगाकता अपील तौखि ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोना लेपना चथरकलिबा वे फॉरवर्ड कैंपेन की सरुक अमा ओइना ngasi nungtil कक्चिंग डिस्ट्रिक्ट की मनुंग चना लेरिबा वाबगाई हायर सेकेंडरी स्कूल दा कक्चिंग डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन कादुको अमसुंग कादुको की मखाद लेरिबा सिटीजन्स एसोसिएशन फॉर रियल डेवलपमेंट कार्ड वाबगाई अनिना सिंधुना पांथोक्रे असिगुम लबा कैंपेन थोरम असिदा PH नंदो लुआंग प्रेसिडेंट अमुको तेज साउबा प्रेसिडेंट कादुको आइस केसोजित प्रेसिडेंट कार्ड M जयंत जिला परिषद ना प्रेसिडेंट मेंबर ओइन सरुयाकी कैंपेन की थोरम असिबो के संतोष सेक्रेटरी ऑर्गेनाइजेशन अमुकोना नुंगी ओइबा वरल पीदुना होदोकी RK गुणकांत सेक्रेटरी नेशनल रिसर्च सेंटर NRC लाइसरम कृष्ण चंद्र सेक्रेटरी पब्लिसिटी अमुकोना हौजौजिक ओइबा मणिपुर की फिल्म असिदा तुंग कोइबा सॉल्यूशन अमा लाकनबा होनबदा हाइबसी मानबा एजेंडा अमदा मियामगी खोलाव लाउमिनबगी तंगाई फदबा अदु चंगी हाइबगी मटांगदा फोंदोखी PH नंदो लुआंगना फोंदोखिबदा मणिपुर तंगदु लैताद्रिबा फिबम असि तंगाई फदना लोइसिनबा पामलबसु लोइसिनबा ngamdana लैरिबा असगी नुंगी ओइबा मरम लैरमगनी मरम अदुना मरम सिंग असिबु अखोइना कुपना खनानैनदुना सोल्यूशन अमगी लंबी थीबा चंगली अफबा पॉलिसी प्रोग्राम अमगी मतुंग इन्ना अखोइगी फिरेप लौसी लान असि लोइसिनबा हाइबसी लेंगाकी थौदांगनी अदुबु थौदांग असि ngasi फावबा लौबिद्रि भारत लेंगाकना अकनबा वारेप अमा लौरगा लान लेपननबा
अकनबा वाफम लौथोकपद लान असि लेपखिगदबनी यामलबा सिपाहीसिंग पुसलकलबसु लान लेपनरबा थबक पाइखतपगी महुत येंगदुन लैरी मसी तोक्तुना सिपाहीसिंग असिना मियाम नियम चुमना लेबाक ngakpada mateng panglabadi pamliba solution asi phangbu ngamgadoribani maramsing asina aikoina ireibakkidamak manaba agenda amagi makada manaba khongjang amagi firep lauminarsi haiba wafam thamki Manipur da hojik thokliba irang asida relief camp singa laiba miyoi singbu nada yektana lainanaba lunana lainanaba amadi tangai fadaba खुदक की मतंग पीनब पांडमदा इंडियन रेड क्रॉस सोसाइटी IRCS मणिपुर स्टेट ब्रांच ना पाइखलिबा थौरांग मल्टी सेक्टोरल ह्यूमैनिटेरियन असिस्टेंस एंड कोऑर्डिनेशन फॉर कॉन्फ्लिक्ट अफेक्टेड डिस्ट्रिक्ट्स ऑफ मणिपुर वास प्रोजेक्ट की मखादा IRCS बिष्णुपुर डिस्ट्रिक्ट ब्रांच ना बिष्णुपुर डिस्ट्रिक्ट की तोंगानबा मफम सिंगदा हांगलिबा रिलीफ कैंप सिंगी खनगतलबा रिलीफ कैंप 15 दा हेल्थ हाइजीन कैंपेन पांगथोखरे बिष्णुपुर डिस्ट्रिक्ट की कोऑर्डिनेटर सु ओरिबा इंपैक्ट टीवी की बिष्णुपुर करेस्पोंडेंट डॉक्टर हुइडोम रोमन कम्युनिटी मोबिलाइजर हेमाम सोटोजेट अमदी अते वॉलंटियर सिंगा लोइनना कोइदाम मोइरांग थांगा कुंबी एससी मरीदा हांगबा रिलीफ कैंप 15 दा कोइन सतुना रिलीफ कैंप के कैंपस मनुंग अमदी मपान कासिंग साक्संग लुनाना थमननबा अमदी कांग हयंग उसीना सिंगबा न थोअनबा लौनगन बलना सिंगदगी गाथोकननबा इनमेट सिंगदा वारी सादुना निंगसिंग मिनखी अमदी कैंपस मनुंग सिंगदा फिनाइल सिंग साइथोक्तुना हेल्थ हाइजीन कैंपेन चतकी मथौ ताबा कैंप सिंगदा अयिंगबा गाथोकननबा ट्रपोलिन सिंगसु यंथोकी अनोवा रेसलिंग फेडरेशन ऑफ इंडिया WFI की न्यूली इलेक्टेड बॉडी ना तहाना अंडर 15 अमसुंग अंडर 20 नेशनल की ऑर्गेनाइज तौरगनी हाइना लाउथोकलुबदगी WFI बु मतम खरा सस्पेंड तौरे हाइना स्पोर्ट्स मिनिस्ट्री ना फोंदोखरे WFI की हंदक तखनखिबा प्रेसिडेंट संजय सिंह ना हाइकिबदा WFI बु सस्पेंड तौरे हाइबा लेटर अमता स्पोर्ट्स मिनिस्ट्री दगी फंगबा लेत्री खंगौदना WFI सस्पेंशन की वफम अमा लाउथोकखिबा असि ओलंपियन ससी मालिक ना महाक रेसलिंग दगी पोथारगनी हाइना लाउथोखरबगी मतुंगदनी संजय सिंह बु अनौब WFI की चिप खनखरब मतुंगदा ओलंपियन बजरंग पुनियाना यानिंगदब फोंदोक्तुना महाकी पद्मश्री हंदोखिबनी WFI की इलेक्शन अदु दिसंबर 9 दा पांगथोक्तुना संजय सिंह बु प्रेसिडेंट खनखिबनी महाक असि हानागी वाथोक ओइखरबा WFI की प्रेसिडेंट अमदी BJP MP ब्रिजभूषण की loyalist amani hari sexual harassment da chennai haiduna brisbhushan gi bayokta protest tawada bajrang punya su yaukhibani under 15 amsu under 20 national for wrestling asi chahi asigi lochilakpada uttar pradesh ke gonda gi nandini nagar da pangthokadabani WFI ki constitution gi provision indana amadi maduda saruk yagadaba wrestlers sing da matik chana khangalamba tawdana tahana announcement tawkhibani hari aroibada maroiba paw amuhanna library and information center kaksing gi kunmarak suba award lanthokpugi thoram pangthokre Tenta police outpost da BSF thambagi mayokta miyamna khongjang sangsinkhre Arunachal Pradesh की Naharlagun numit humni chathagadaba Manipuri Short Story Society India की Kontra Suba General Conference amasung Short Story Festival 2023 ngasi hodokre Loinana Manipur Youth League Mayol gi lamsang khongchat ngasi kumbi miyamna taramna okre ngasi ki damakta di paudam pijaba matang asida losinjare mijang tabirba khwai nopu amuka hanna khurumjari